Myanmar macha humputara taret ki manungda taret ngasidagi hauna yumlonaba Myanmar gidamak Imphal airport gi helicopter na thindokpa hokre lona yadana Manipur da sangsilakhiba yumlonariba Myanmar macha humputara taret ki manungda ahan ba tangka ki oina mioi taret ngasi masagi maramda halan kinaba thindokpa hokre ngasi ayuk pung 10 rom tarakpada Imphal International Airport agi Myanmar macha taret ado helicopter amada India amadi Myanmar ani ki ngamkhai tainariba moreda pukhe makhoi immigration officer amasung more police ki SDPO gi kuthangda Myanmar authority da tamuda sinakhi gadobane ngasi thindokriba Myanmar macha taret asigi matungda lemhoriba mioi humbutara asina tangkak naina chatiba tha asigi tara mathoi fawbada Myanmar gi damak more tana helicopter pukhi gadabani haina Manipur lenga ke home department na tha asigi manga da thokiba order amada khanganba laikhrabane order asigi matung ina haiba Myanmar macha sing ase more fobo puraba matung da tamuda leiriba immigration gi officers singda India gi maikai dagi more da leiriba immigration officer na amuk khusi nakhi gadabane makhoi gi thindok thinjin gi achangba senpham sing lengak asina puthokani amade karigumba cherak asida haiba Myanmar macha sing asina lot na chentho khiba yawraklabadi makhoi bu waren amata yawdana amuk hana phajinba yagane punna Myanmar macha humputara taret asigi manungda yankhai manga amana nupini manga amana angangni amade lemhoriba sing aduna nupa ngaktane Panbe yabo wafam amana Myanmar tangdu leita daba phipam amal laikhibadagi Myanmar macha kaya yumthangnaba leibak singda lanjenar khibane nakalom amaromda Union Home Minister Amit Shah na phongdokhiba wafam amada leibak ani haibade India amadi Myanmar ani gi marakta hana chatnaramba free movement regime adu chadaroi haikhrabane masigi mathakta yumthangnariba atopa leibak singdagi mitop sing India romda kanglon kaina changsilakpa thingnaba Indo Myanmar border sambal khabagi thabak paikhatpa hokhrabane